Manipur Lengaki Security Advisor Kuldeep Singh Athuba Matamda Sindou Unified Command Manipur Lengaka Mapung Fana Sinau SDPO Anan Hanpada Chenaba Singh condition Amatada Tadokibe Yaroi Haiba demand kya tauraduna Palel Mamang Lekaida Palel Gimiam na Wakat Hongjang Sangsin Kray Chingtam Apun Banupilu Palel Amasung Palel Mayra Paibi Apun Baluf Ani na Sinduna Sangsin Kiba Hongjang Aduda Sarukya Kibi Chingtam Apun Banupilu Palel Gi President E Nung Sinahai Manipura Hujik Thogli Beirang Asikaramba Matamda Loigadage Khanna miyamna khangduna leiringai cherakta lamdam asigi kachin koyada kuki kulai paiba singna leptana micham miyamda khut thaduna irang asi hena kan khalakpana maram oiraga Manipur Lengaki Security Advisor asi Kuldeep Singh na oibda matik chadre amasung miyamna pamdre athuba matamda masana khangna pham thadok piro haina sumhangna makhatana phongduki khongjang adu da sarubya ki basingna more da state force matik chana thamgadabane state force ki damak palel gi miyamna lepli long live Manipur imana yai fare haibana chingba yauna tongan bu kholaw kya lauki mafam da nga ga lai hairaga su masai misi minaji yaurabanina aikoina security lai asam rifle lai BSF lai hairaga su akoi puning da mi paiba nungai ta basina pek thalle palen da su akoi matai da lai banina aduna mari leina basina yengjan biro aduna Kuldeep Singh hairaban nupa je ham thadok biro Manipur sarkar da sinna biro sine koi no di wakachari bas